ꯍꯧꯗꯣꯡꯗꯨ ꯐꯅ ꯀꯟꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯗꯣꯡꯗꯨ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯀꯨꯟꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ "ꯑꯦ ꯀꯩ ꯍꯧꯗꯣꯡꯅꯤꯒꯦ? ꯆꯠꯂꯣ!" ꯃꯨꯅꯥꯟꯗꯨ ꯁꯥꯎꯅꯤꯡꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯂꯥꯛꯇꯨꯅ ꯊꯣꯝꯃꯛꯏ꯫ ꯍꯧꯗꯣꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯂꯒ ꯆꯦꯟꯊꯣꯛꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯕ ꯃꯤꯠꯌꯦꯡꯗ ꯑꯃꯨꯛꯁꯨ ꯍꯟꯖꯤꯜꯂꯛꯂꯒ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯦꯀ꯭ꯔꯤꯁꯅ "ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯑꯉꯥꯡꯁꯤꯒꯤꯕꯨ ꯃꯔꯥꯜ ꯀꯔꯤꯅꯣ?" ꯂꯩꯃꯅ "ꯍꯧꯖꯤꯛ ꯏꯃꯨꯡꯁꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯅꯪꯁꯨ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯦ, ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯄ ꯇꯥꯔꯦ." ꯌꯦꯀ꯭ꯔꯤꯁꯅ "ꯂꯨꯍꯣꯡꯕꯗꯣ ꯉꯥꯏꯈꯣꯀꯣ, ꯀꯣꯟꯁꯤ, ꯑꯩ ꯋꯥꯠꯂꯤꯍꯦ." ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯑꯃꯨꯛ ꯉꯥꯡꯅꯔꯛꯂꯦ ꯇꯧꯔꯤꯁꯤ꯫ ꯏꯃꯨꯡꯁꯤ ꯑꯃꯒ ꯑꯃꯒ ꯂꯣꯟꯂꯤ ꯐꯥꯎꯅꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯦ꯫ ꯃꯨꯅꯥꯟꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ, "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ!" ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯍꯧꯗꯣꯡ 10ꯃꯨꯛ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁꯅ "ꯑꯦ ꯀꯥꯏꯗꯩ ꯍꯧꯗꯣꯡ ꯃꯌꯥꯝꯁꯤꯗꯤ?" ꯅ꯭ꯌꯨꯇꯟꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡꯁꯤꯡꯗꯨ ꯎꯕꯗ ꯉꯛꯅ "ꯀꯅꯥꯅ ꯄꯨꯁꯤꯜꯂꯛꯏꯅꯣ ꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯦ?" ꯃꯌꯥꯝꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡꯁꯤꯡꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯌꯦꯡꯂꯛꯄꯗ ꯄꯤꯛꯇ꯭ꯔꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯄꯤꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯇꯣꯔꯣ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯌꯦꯡꯂꯤꯁꯦ?" ꯄꯤꯛꯇ꯭ꯔꯨꯅ "ꯀꯔꯤ ꯑꯩꯉꯣꯟꯗ? ꯍꯧꯗꯣꯡꯁꯤꯡꯅꯤ ꯀꯥꯏꯅꯒ ꯆꯠꯂꯣꯍꯦ ꯁꯤ!" ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯍꯧꯗꯣꯡ ꯈꯔꯗꯤ ꯃꯌꯥꯗꯨ ꯍꯤꯒꯠꯂꯛꯏ꯫ ꯅꯣꯛꯂꯤꯕꯔꯥ ꯍꯔꯥꯎꯔꯤꯔꯥ ꯁꯥꯎꯔꯤꯔꯥ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯌꯦꯀ꯭ꯔꯤꯁꯅ "ꯇꯥ ꯃꯨꯅꯥꯟ, ꯍꯧꯗꯣꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯈꯣ." ꯃꯨꯅꯥꯟꯗꯨ ꯃꯉꯛꯇ ꯌꯦꯞꯂꯤꯕ ꯐꯤ ꯑꯗꯨ ꯄꯥꯏꯔꯒ ꯀꯟ ꯀꯟꯗꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ "ꯍꯧꯗꯣꯡꯅꯦꯍꯦ!" ꯑꯁꯨꯝꯅ ꯇꯥꯜꯂꯦ ꯀꯥꯏꯅ ꯆꯠꯄꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯣꯟꯈꯠꯇꯅ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨꯅ ꯋꯥꯔ ꯇꯧꯔꯛꯏ꯫ ꯇꯝꯊꯤꯅ ꯂꯥꯎ ꯈꯣꯡꯗꯅ ꯆꯣꯡꯁꯤꯜꯂꯒ ꯇꯧꯔꯛꯏ꯫ ꯖꯦꯝꯁꯅ "ꯃꯤ ꯁꯤꯕ ꯇꯥꯔꯦꯅꯦ, ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ, ꯆꯪꯉꯣ!" ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯜꯂꯒ ꯑꯣꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯁꯥꯗꯨ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ꯫ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯃꯥ ꯎꯕ ꯌꯥꯗ꯭ꯔꯦ, ꯂꯣꯏꯅ ꯉꯥꯎꯅꯕꯗꯒꯤ꯫ ꯅ꯭ꯌꯨꯇꯟꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯛ ꯎꯔ ꯎꯔꯒ ꯊꯃꯣꯏꯗ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯁꯥꯎꯅ ꯇꯨꯃꯤꯟꯅ ꯆꯪꯅꯕ ꯇꯧꯔꯤ꯫ ꯌꯦꯀ꯭ꯔꯤꯁꯅ "ꯌꯥꯏꯃ, ꯅꯪ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯥ?" ꯅ꯭ꯌꯨꯇꯟꯅ "ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ, ꯀꯅꯥꯝꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯂꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯍꯦꯟꯔꯤꯅ "ꯄꯤꯛꯇ꯭ꯔꯨ, ꯑꯩꯈꯣꯏ ꯖꯦꯝꯁ ꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." ꯄꯤꯛꯇ꯭ꯔꯨꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯍꯦꯟꯔꯤꯅ "ꯅꯣꯏꯁꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯁꯣꯏꯔꯔꯣꯏ ꯃꯥꯅ." ꯄꯤꯛꯇ꯭ꯔꯨꯅ "ꯍꯣꯏ, ꯐꯔꯦ, ꯆꯠꯂꯁꯦ." ꯑꯁꯨꯝꯅ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯉꯥꯡꯅꯔꯒ ꯆꯠꯅꯕ ꯇꯧꯔꯤ꯫ ꯇꯣꯝꯕꯤꯅ "ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥ?" ꯎꯔꯤꯅ "ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯦ." ꯍꯦꯟꯔꯤꯅ "ꯑꯩꯈꯣꯏꯒꯤꯁꯤ ꯀꯣꯏꯗꯧ ꯅꯠꯇꯦꯅꯦ, ꯀꯩꯗꯧꯔꯒꯦ? ꯐꯠ ꯂꯥꯛꯀꯅꯤꯌꯦ." ꯇꯣꯝꯕꯤ ꯅꯣꯛꯂꯒ "ꯑꯗꯨ ꯑꯣꯏꯗꯤ ꯇꯣꯔꯣ ꯊꯝꯂꯝꯃꯣ, ꯃꯥ ꯌꯦꯡꯗꯅ ꯂꯩꯍꯧꯒꯦ." ꯎꯔꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯂꯩꯍꯧꯒꯦ, ꯃꯥ ꯁꯤꯗ ꯀꯧꯔꯛꯑꯣ, ꯀꯥꯏꯗ ꯂꯩꯍꯧꯒꯦ?" ꯇꯁꯦꯡꯕꯗꯤ ꯄꯤꯛꯇ꯭ꯔꯨ ꯇꯣꯝꯕꯤꯒ ꯎꯔꯤꯒꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯟꯗꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯖꯦꯝꯁꯅ "ꯀꯔꯤꯕ? ꯌꯥꯔꯣꯏꯍꯦ, ꯀꯥꯏꯗꯩꯅꯣ?" ꯍꯦꯟꯔꯤꯅ "ꯄꯦꯜꯂꯦꯍꯦ ꯑꯋꯣꯏꯕ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯂꯩꯅꯨꯡꯗ ꯑꯣꯏꯅ ꯍꯨꯠꯂꯒ ꯂꯥꯛꯑꯣ." ꯇꯣꯝꯕꯤꯅ "ꯉꯥꯏꯈꯣꯅꯦ, ꯑꯩꯒꯤ ꯈꯨꯖꯤꯟꯁꯤ ꯌꯥꯝ ꯍꯧꯗ꯭ꯔꯤꯌꯦ, ꯌꯥꯈꯤꯔꯣꯏ." "ꯍꯧꯒꯦꯔꯥ ꯍꯧꯔꯣꯏꯔꯥ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯒ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ "ꯀꯗꯥꯏꯗꯅꯣ ꯅꯣꯏꯕꯨ ꯆꯠꯇꯣꯏꯁꯤꯕꯣ?" ꯖꯣꯅꯤꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯖꯦꯝꯁ ꯈꯣꯏꯗ." ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯦꯟꯔꯤꯅ
Johnny Leima mamitu faini yang lai aduga phare phare chalo chalo asi hairaga leithoga chatki Henry khoisu chatnaba thorakle Picture di mangaktu leithoglaga Newton yang lai adubu thajadana Newton na mathaktagi tumina yenglaga leirambadu uvuda Picture amuk leithoga chatki Newton su amuk manungda changsilaga machinda tapna solai anga ai kaido haibno ai kemta pangal amta thoktre amuksu mari yengkiba video du mamita sangsang urai khanghaudana khangsau sawning lakpatagi prap prap thorai common room dani Christian gi phone du sofa da kanna khinglakpaduda tamnan kolai tanjadu da munan su leramdabdagi kawbata trabaduda Newton su mana chatlibadu adum chatli adubu sum khinglakpaduda phone du jangsilaga yengi matai ma oidorifa nilam oiraga lerambadu uvuda Newton phone du okte puraga lai amuksu khinglambadu tatki adubu Newton ye Christian gi ka tamna purakpani numittu asumna tho haina tamlambana matam kuinadagi kuptuna lotuna leifa leima khoigi aseng masak khangu haina tamkhre Newton amadi Henry bu hatnava haina wa khanaramba tanja oirami ye Krishna hoine maru oina Henry sini aikoi gi tamthina yeknabu oirise mabu losin khadi Newton di karisunate leimana nang mi haikraba natra makoina lakpa lambida thatlagane ngasimak loisilu haiko picture su hojik yaimana yadredana aina masi oiraknaba kayam wai ye Christian picture palakpaduda ima ai picture bu yam nungsi madi aina soktanaba haikre leima sauningna kaino noina picture na tawrisa nang pabung phange picture ai picture su hatkani ye Krishna yare ba ima ado aina pabungi property mayam do lawthobane aduga duplicate sarga thamlambane adusu aikoi bunga machana lawthokre asi hairaga mama machadu khakna nokli tawriba mayam do ubda Newton sauningna masadu thakthakni i phathaba ngamda manungda changlai Newton changlakpa ubda mama machadu ngakna yai ma Newton maya chiklaga atok pukje pikpa nasake da khanwa nakhodi minati e hujumak police ko wani wahidu tavda ye Christian pakhana nate yaima wari fazana sanse ngai khoyama Newton dita da khai saurga tholai leimasu tanarakli yaima nangai khoi bom tangak piyo wari se fazana sanase Newton magi phone du lawthoklaga police ta call tawnawa haina yengdana chatli amuksu ai nakhoi wa tabam di adu wadu makha tawa nangde khanghaude tunglomdagi karigumba potchak amana kok launa makok tharai Newton makok to pairga leithoraga yenglai munan lepaga lerambadu ubda Newton khonjal thokta tamuna adumuk leimaida gyanta dana haithakirami mataudu ubada ahumdu khakna noraklami ye Christian noklaga noi nang ya sini tanja fazana chaida tasengna munan masana tawbunate noi na ma sarga tawbani ei sung saidagi masigi tanja sia lommagani adona khoi ai kin padi pide ya thako pini soidana pini somdana Henry khoisu James khoigi yum yoksilagle makhoi gari dagi kumtharai moi ubada adai leramba hui ama ani khak kanna khongjilai chonina nipa noi swaigi hui sing sidiba James na hui sing tu tanava haina kanna tawi adubu tanjadu da picture su gari manungdagi thorai masu nungmacha ama ani pairaga hui singdu tali hui ni he kainu ni yam kanna khonglamba hui singdu mitta lai uravadawna chap lepki aduga
ꯃꯃꯤꯠꯁꯤꯡꯗꯨ ꯂꯥꯎꯊꯣꯛꯑꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯛꯏ ꯃꯃꯩꯒꯗꯨ ꯐꯦꯠ ꯐꯦꯠ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ ꯍꯦꯟꯔꯤꯛ ꯈꯣꯏꯁꯨ ꯍꯨꯏꯗ ꯑꯃꯨꯛ ꯌꯦꯡ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯉꯛꯅ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯍꯨꯏꯁꯤꯡꯁꯤꯁꯨ ꯄꯤꯛꯇ꯭ꯔꯨꯗ ꯉꯥꯎꯔꯖꯥꯠꯂꯥ ꯉꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯈꯛ ꯅꯠꯇ꯭ꯔꯦꯅꯦ ꯖꯣꯅꯤꯅ ꯏꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯒꯤ ꯄꯥꯋꯔꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯖꯦꯝꯁꯅ ꯌꯥꯔꯦ ꯆꯪꯍꯧꯔꯁꯦ ꯑꯃꯨꯛ ꯈꯨꯟꯁꯤꯒꯤ ꯍꯨꯏꯁꯤꯡꯗꯨ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯛꯇꯅ ꯁꯂꯥꯛ ꯁꯥꯔꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨ ꯎꯕꯗ ꯃꯨꯊꯤꯗꯨ ꯂꯨ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯍꯩꯃ ꯍꯩꯃ ꯏꯁꯨꯁꯤꯡ ꯂꯥꯛꯑꯦꯗꯅ ꯆꯪꯂꯣ ꯆꯪꯂꯣ ꯇꯨꯡꯗ ꯂꯥꯛꯏꯕ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯨꯊꯤꯅ ꯈꯪꯎ ꯎꯊꯣꯛꯎꯔꯦ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯨꯊꯤ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯑꯌꯣꯏꯃ ꯊꯃꯣꯏꯁꯤ ꯁꯥꯖꯤꯡꯍꯧꯔꯦ ꯍꯦꯟꯔꯤꯅ ꯄꯨꯄꯨꯁꯨ ꯑꯃꯨꯛ ꯔꯤꯑꯦꯛꯁꯟ ꯊꯣꯛꯄ ꯍꯧꯔꯕꯣ ꯃꯨꯊꯤ ꯏꯀꯥꯏꯅ ꯍꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯥꯡ ꯊꯪꯂꯒ ꯆꯪꯈꯤ ꯃꯨꯊꯤꯅ ꯇꯨꯡꯗꯒꯤ ꯂꯣꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯦꯡꯂꯛꯏ ꯑꯩꯗꯤ ꯉꯥꯎꯔꯒ ꯇꯥꯔꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯅꯣꯏꯅꯣꯏ ꯑꯃꯗꯤ ꯌꯦꯀ꯭ꯔꯤꯁꯟ ꯂꯩꯃꯒꯤ ꯃꯔꯝꯗꯅꯤ ꯃꯨꯊꯤꯅ ꯅꯣꯏꯅꯣꯏꯁꯤ ꯑꯆꯝꯕ ꯂꯤꯟ ꯅꯠꯇꯦꯅꯦ ꯃꯥ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯂꯤꯟ ꯑꯃꯅꯤ ꯖꯣꯅꯤꯅ ꯑꯩꯈꯣꯏ ꯇꯣꯔꯣꯒꯤ ꯄꯥꯋꯔꯗꯤ ꯉꯥꯅꯨ ꯃꯀꯣꯟ ꯃꯥꯟꯕ ꯁꯝꯁꯦ ꯍꯦꯂꯤꯀꯣꯞꯇꯔꯗꯧꯅ ꯄꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯨꯊꯤꯅ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯌꯦ ꯅꯪꯅ ꯈꯪꯖꯗꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯒꯅꯤ ꯃꯨꯊꯤꯅ ꯄꯨꯖꯥ ꯑꯃ ꯇꯧꯁꯤ ꯅꯪꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯃ ꯏꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ ꯇꯁꯦꯡꯕꯁꯨꯅꯤ ꯃꯥꯅ ꯌꯨꯝꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯏꯅꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯒ ꯃꯥꯡꯗꯅꯕ ꯍꯣꯠꯅꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯤꯛꯇ꯭ꯔꯨꯅ ꯏꯃꯥ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥꯗꯤ ꯅꯨꯄꯥ ꯀꯣꯏꯈꯤꯕꯗꯒꯤ ꯅꯃꯥ ꯑꯩꯈꯣꯏꯒꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯦꯅꯦ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯝꯅ ꯈꯟꯒꯅꯣ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯌꯦ ꯍꯨꯏ ꯍꯧꯗꯣꯡ ꯎꯆꯦꯛ ꯎꯌꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯂꯥꯁꯇ ꯅꯨꯄꯥꯗꯤ ꯂꯥꯏꯗꯅ ꯍꯨꯏꯅꯒ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯆꯠꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯐꯝꯗ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯍꯥꯟꯅ ꯁꯤꯡꯂꯛꯈꯣ ꯑꯗꯨꯒ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯃꯤꯔ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯄꯥ ꯑꯩꯒꯤ ꯄꯥꯋꯔ ꯑꯃꯠꯇ ꯄꯥꯏꯗꯤꯌꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒ ꯏꯃꯥꯈꯣꯏ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯃꯄꯥꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯂꯔ ꯖꯦꯔꯣꯛꯁ ꯀꯥꯞꯈꯤꯕꯗꯥꯏꯅꯦ ꯐꯔꯦꯁꯦ ꯍꯟꯗꯛꯇꯤ ꯁꯨꯡꯀꯥꯎ ꯀꯥꯎꯗꯅꯕ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯅꯔꯥꯏꯕꯛꯇ ꯊꯦꯠꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯥꯞꯄꯤꯕꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯍꯦꯟꯔꯤꯛ ꯈꯣꯏ ꯖꯦꯝꯁ ꯈꯣꯏꯁꯨ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯤꯚꯤ ꯀꯥꯞꯄꯗꯧꯅ ꯌꯦꯀ꯭ꯔꯤꯁꯟ ꯑꯃꯗꯤ ꯃꯨꯅꯥꯟꯁꯨ ꯌꯥꯎꯅ ꯂꯩꯃ ꯅ꯭ꯌꯨꯇꯟ ꯃꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯈꯤꯕꯗꯨ ꯀꯥꯞꯊꯣꯔꯛꯏ ꯃꯈꯣꯏꯗꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯖꯣꯅꯤꯅ ꯐꯤꯂꯝ ꯀꯥꯞꯄꯦ ꯇꯣꯔꯣꯒꯤ ꯃꯔꯥꯏꯕꯛꯇ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯂꯤꯁꯤꯗꯤ ꯇꯥꯃꯣꯆꯧ ꯈꯣꯏꯅꯅꯤꯅꯦ ꯖꯦꯝꯁꯅ ꯇꯌꯥꯏꯗꯤ ꯌꯥꯎꯗꯦꯍꯦ ꯃꯥꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯠꯂꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯀꯣꯛꯀꯤ ꯄꯥꯋꯔꯗꯨ ꯐꯨꯗꯣꯛꯑꯣ ꯑꯗꯨꯒ ꯐꯟ ꯆꯣꯡꯉꯣ ꯂꯤꯟꯖꯥꯎ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯊꯦꯡꯛꯌꯨ ꯏꯃꯥ ꯄꯥ ꯅꯆꯥ ꯂꯩꯍꯧꯔꯒꯦ ꯑꯣꯀꯦ ꯒꯨꯗ ꯕꯥꯏ
ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯦꯟꯔꯤ ꯈꯣꯏꯗꯤ ꯉꯛꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯐꯤꯂꯝ ꯀꯥꯞꯄꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯈꯪꯗꯦ ꯉꯁꯥꯏꯈꯩ꯫ ꯍꯥ ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯎꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯧꯊꯣꯛꯑꯒ ꯃꯌꯥ ꯆꯤꯛꯂꯒ ꯌꯥ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯉꯁꯤ ꯑꯩ꯫ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥꯗꯨ ꯂꯣꯏꯅ ꯆꯥꯛꯂꯛꯑꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯁꯝꯗꯨ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯟꯕꯗꯧꯅ ꯐꯗꯠ ꯐꯗꯠ ꯈꯞꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯀꯗꯨ ꯇꯤꯡꯊꯣꯛꯑꯒ ꯄꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯨꯊꯤꯅ ꯀꯗꯥꯏꯗꯅꯣ ꯁꯛꯍꯦꯟꯕꯤ ꯏꯕꯦꯝꯃ? ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯩ ꯃꯤ ꯍꯥꯠꯄ ꯆꯠꯂꯦ꯫ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ, ꯅꯈꯣꯏꯗ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯤꯅ ꯌꯦꯡꯂꯛꯏ ꯇꯨꯃꯤꯟꯅ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯂꯣꯏꯅ ꯑꯣꯝꯃꯒ ꯃꯨꯊꯤ ꯈꯣꯏꯗ ꯂꯥꯛꯅꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯦꯡꯅꯕ ꯍꯥꯏꯅ ꯃꯌꯥꯝꯗꯨꯅ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯆꯥꯗꯣꯏꯈꯩ ꯈꯣꯡꯕꯒ ꯂꯥꯎꯕꯒ ꯂꯣꯏꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯁꯥꯗꯨ ꯀꯔꯤꯒꯤ ꯐꯖꯕ ꯄꯥꯝꯂꯕꯅꯣ ꯍꯥꯏꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯤꯅ ꯉꯥꯎꯕꯅ ꯈꯔ ꯐꯩ, ꯍꯨꯏ ꯍꯧꯗꯣꯡ ꯁꯥ ꯌꯦꯟ ꯉꯥꯎꯕꯁꯤꯗ ꯂꯣꯏꯔꯦ ꯃꯍꯥꯛ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯁꯥꯗꯨ ꯍꯩꯅꯗ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯅꯥꯀꯟꯗ ꯎꯆꯦꯛ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯂꯤ꯫ ꯎꯆꯦꯛ ꯑꯃꯅ ꯍꯥꯏ ꯃꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯄꯥꯏꯔꯛꯏꯁꯦ? ꯑꯃꯅ ꯍꯣꯏ ꯃꯥꯅꯦ ꯃꯤꯅꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯤꯁꯤꯡꯁꯦ ꯄꯥꯏꯕ ꯍꯩꯔꯕꯖꯥꯠꯂꯣ? ꯃꯁꯥꯒ ꯄꯥꯜꯂ ꯃꯥꯜꯂꯦ꯫ ꯑꯦ ꯃꯣꯏꯒꯤ ꯃꯁꯥꯁꯤꯗꯤ ꯃꯀꯣꯛꯇ ꯑꯣꯏꯅ ꯄꯥꯜꯂꯤꯅ꯫ ꯀꯣꯛꯇ ꯍꯧꯔꯤꯁꯦ ꯁꯝ ꯀꯧꯕ ꯅꯠꯇ꯭ꯔꯣ? ꯑꯇꯣꯞꯄ ꯑꯃꯅ ꯅꯠꯇꯦꯅꯦ ꯃꯇꯨ ꯑꯣꯏꯔꯝꯅꯤꯌꯦ ꯃꯁꯥ꯫ ꯍꯦꯟꯔꯤꯅ ꯅꯤꯄꯥ ꯑꯩꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯎꯅꯔꯤꯉꯩ ꯍꯨꯏꯅꯒ ꯆꯦꯜꯂꯒ ꯄꯨꯈꯤꯗꯧ ꯃꯥꯜꯂꯤꯕꯨ꯫ ꯖꯦꯝꯁꯅ ꯅꯤꯄꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ? ꯍꯦꯟꯔꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ, ꯑꯁꯣꯝꯗ ꯁꯔꯥꯛ ꯁꯥꯔꯝꯗꯅ꯫ ꯃꯨꯊꯤꯅ ꯅꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯔꯥ? ꯐꯔꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯣ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯜꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯑꯣꯏ ꯀꯩꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯒꯥꯔꯤ ꯐꯩꯖꯤꯜꯂꯒ ꯂꯩꯔꯤꯁꯤꯅ? ꯖꯦꯝꯁꯅ ꯉꯥꯏꯈꯣ ꯅꯨꯄꯥ ꯃꯈꯣꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯍꯦꯟꯔꯤꯅ ꯍꯟꯗꯣꯛꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩ꯫ ꯑꯗꯩꯗꯤ ꯍꯦꯟꯔꯤ ꯁꯥꯎꯒꯠꯂꯛꯇꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯅꯈꯣꯏꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯥ? ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯑꯒ ꯅꯝꯂꯛꯏ꯫ ꯅꯈꯨꯠ ꯊꯥꯡꯒꯠꯂꯣ, ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯔꯣꯏꯅꯦ꯫ ꯖꯦꯝꯁ ꯈꯣꯏ ꯖꯣꯅꯤ ꯈꯣꯏꯁꯨ ꯄꯨꯂꯞ ꯄꯨꯊꯣꯔꯛꯑꯒ ꯅꯣꯡꯃꯩ ꯅꯝꯃꯒ ꯎꯐꯜꯂꯒ ꯊꯝꯃꯤ꯫ ꯖꯦꯝꯁꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯍꯩ ꯌꯥꯝ ꯂꯥꯡꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ꯫ ꯖꯣꯅꯤꯅ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯇꯣꯔꯣꯁꯨ ꯌꯥꯎꯗꯦ꯫ ꯍꯦꯟꯔꯤꯅ ꯈꯨꯔꯥꯇꯣꯝꯕꯤ ꯂꯤꯟꯒ ꯎꯔꯤꯒ ꯇꯥꯅꯕ ꯀꯧ꯫ ꯖꯦꯝꯁꯅ ꯀꯩꯅꯣꯅꯤ ꯃꯣꯏꯗꯤ ꯑꯥꯗ ꯊꯝꯂꯝꯃꯗꯨꯗꯤ꯫ ꯍꯦꯟꯔꯤꯅ ꯃꯥꯗꯤ ꯑꯗꯨꯝ ꯇꯥꯕꯅꯤ ꯀꯧꯗ ꯀꯧ꯫ ꯖꯣꯅꯤ ꯅꯪꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯏ꯫ ꯖꯣꯅꯤꯗꯨ ꯈꯔ ꯀꯟꯅ ꯑꯣ ꯈꯨꯔꯥꯂꯤꯟ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯉꯛꯅ ꯀꯩꯅꯣ ꯅꯪꯅ ꯈꯨꯔꯥꯂꯤꯟ ꯍꯥꯏꯁꯤꯅ? ꯍꯦꯟꯔꯤꯁꯨ ꯖꯦꯝꯁ ꯌꯥꯎꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯖ꯭ꯋꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯖꯣꯅꯤꯅ ꯑꯦ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯝꯃꯅꯤꯌꯦ ꯁꯤꯗꯤ꯫ ꯍꯦꯟꯔꯤꯅ ꯅꯨꯡꯉꯥꯏꯅꯤꯗꯅ ꯈꯪꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯇꯣꯝꯕꯤ ꯐꯥꯎꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯈꯨꯔꯥꯂꯤꯟ ꯂꯥꯛꯑꯦꯍꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯀꯤꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯖꯣꯅꯤꯅ ꯇꯣꯔꯣ ꯂꯥꯛꯍꯧꯕ꯭ꯔꯥ ꯌꯨꯝꯗ? ꯇꯣꯝꯕꯤꯅ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯨꯔꯦ꯫
खुदक्ता मखोइसु गाड़ी थौरगा यम तमना लाई सोमदना कमदौरी न्यूटन ngसाइदगे ज्ञान तादना लेरुगा तपना तपना ममित्तु पांगथुरई अदुबु मागे मखोंग मखुत अनिदु लोइना पुनसिली मचिनसु लोइना फाजिली न्यूटन मसादु नाथोंनवा कन्ना होनै अदुबु ngamlamde यक्रिशनसु मनुंग चंगलई अदुगा नोकलगा मतमनबु यौरादि कनानासु कनबा ngamde न्यूटन ममित्तु खाना यंगलागा करिगुम खरदी हाइनिंगी अदुबु ngamदना लेरी लेमा पाखतना तहा तहा चेंसिलई अचौबा मखोइ नाथोगा चटख्रे हाइ कमाइ तौसि हाइनो यक्रिशना अदुदि इमा मखोइना खंगदनवा तौद्रदि यारोय लेमना मफम अमदा पुथोकपना फरोइद्रा नोइनोइदु लिन ओलगा चेंसिलई अदुगा मखोइ यौरए सिदा यक्रिशना इमा नंथो अखोइ लोइना सिदा लेरगदि खंख्रनी मखोइसु हेनरी खोइना वरी सारा सारगा चंगलकपदु तारमी मखोइसु खंगदनवा तुमिना लेरमी हेनरीना पिक्ट्रुदु लाक्ट्रजालो ngau chat leramani amu jonina minaga phakra jalan nema